इमेज पादु मेंग ताबिरी बख्वाई पुनमपु रिना नाउरेमना हानबा मुक्तदा तराम नोक्चरी लोइनना खुरुमजरी मसिगी मरोइबु पाउदा मणिपुरदा टेरिटोरियल काउंसिल सेंबा यारोय हाइबगी वाकत मिफम फंख्रे Celebrating Sankirtan of Manipur, India's intangible cultural heritage of humanity gi thauram pangthokre loinana hanagi Union Minister P Sidambaram Supreme Court na belda thadokpagi ayaba pikre Mapungoiba paumu pijari Manipurda Territorial Council semba yaroi tha sigi tara fawbagi manungda akhanaba assembly mifam phamgadabani haiba demand tawraduna Kokomi gi thomi singna ngasi Kaishampat Leimajam Community Hall da mifam phamduna protest tawkre Tungda nungthel pung ani rom tabada miyam gi khongsadama Kaishampat tamna haigalakpada police na Kaishampat junction da thanna bahona bada nakalani gi marakta unkhannarakpadagi namkhaiduna Kaishampat Power House mamang fawbada Chalaba matungda police na thatuna wari sanaraba matung tongan ba kholausing lauraga hanagi mafamda halaktuna thungke mungna ba amadi Kokomi gi thomi singna purakba Festun police na mullaga segaiki Kokomi gi coordinator Sunil Karam na phongdorakhibada haukiba November 15 da Kokomi gi mihut kangbuna Union Home Minister Amit Shah ga unabada naga framework ki waroisin purakpada Territorial Council ama semningbagi mami tai Manipur gi ethnic line da Territorial Council semba yaroi haiba si miyam gi firetni maduna miyam punna khonggang changsinba mathau tai aikhoi tumina leithokpa yararoi aduga Patanungda thorakpada Manipur Sarkar na pugadabani aduga Parliament mifam tang 16 da loigadabana masigi mamang tang 10 fawbagi manungda akhanaba Manipur Vidhan Sabha gi mifam phamduna warep logadabani haiki Manipur miyam punamuna yawai bisi amuk nem khat amuk nem da torpa marak amak khak ai tangkami adugi marak tasu amuk si yaw si marak da citizenship amendment bi parliament pass torani haibagi wafam se lakana Manipur prada punamakta hari bisi kangau no phima lakpa adugi oiraga chu akoi hujik lairi bi phima mayam singdadi aikhoina aikhoige Manipur kanana honam matamda lamdam sida lairi bi ire cha punamuna khongpham chena lepa kanda aikoi karigumba makhalamati Manipur kaidana honama haibisi kukana minasi haisi kokomi meki di apin tawjari kokomi bo yogi takak kyarata santharapada niyam punamuna support tawriba iricha punamuna su support tawiu amasing aikhoige kokomi bisu lana lobigano haibise apil tawjari Manipurda Citizenship Amendment Bill Cap Chanaba Yaroi Haina Union Home Minister Unaba Delhi da Chakhiba Manpack Mioi Mapal na Saba Timna ngarang ahing nongyai pung 13 minute 10 dagi 13 minute 95 fawbada New Delhi gi Chanakyapuri gi Assam House da leiba Amit Shah gi office da unakre Unaba loiraba matungda Manpack ki convener Yumnamsa Dilip Kumar na phongdorakhibada Manipurda CAB chana hanbigano haiba wafam chena thamkibaga loinana Chanaba taragadi hanadagi hauna mitop miyancha singna lakhatuna leiraba state asida multiple problem ama thokani maramaduna Manipurda CAB extension tawba yaroi haiba wafam thamki Manpack ki wafam sing taraba matungda Union Home Minister Amit Shah na CAB chana hanbada sohangadaba leirabadi ching amadi tamda leiriba miyamda sohandanaba protective mechanism ama puthokani madu semdoklaba matungda parliamenta puthokani madu fawbadangdi ngaibiu haina unaba aduda thajaba piki Manpack ki oina di aikhoina lagliba ase Manipur miyamna thajaba piduna lakpani aduga ching amasung tam animakta fulfill oina protection piba yaba lamdam asida ILP amasung taruk suba schedule chanaba leitabana khudong thiningai oi hairaduna CAB chanaba yaroi wafam asida yaningi yaningde haibadu Manipur miyamga tanaraga kari tausige haibadu tanakhigani haina Dilipna paudamki Manipurda Cap chanaba yaroi haiba wafam taksiladuna Manipur gi tongan ba political party gi Nepal gi mihut singna ngarang India gi Home Minister ga unaduna wari sanakre ngasi MPP gi office da pangthokba paugi mifam amada MPP gi General Secretary Administration Haubizam Gitanjal Maitei na haiki ngarang Congress MPP NPF CPI na chingba party Nepal gi mihut singna India gi
Home Minister Amit Shah ga unabada MPP gi maikaidagi cap chanaba yaroi haiba wafam thamlamkhi Hobism gi tanjal na makha taraduna central government na cap chanahannaba honabagi thawong yaningte maramasina Civil society organization sing political party sing punsinduna cap chanahandanaba honasi haiki Celebrating Sankirtan of Manipur, India's intangible cultural heritage of humanity haiba thawramama Manipur gi Governor Dr. Nazma Heptullah athoiba meeting waina saruk yaraduna hautokre First MR gi banquet hall da pangchokpa thawramaduda Manipur Citizen Forum gi convener Dr. CH Chandramani sangnairaba Nat Sankirtan gi Guru Singh Artist Singh Manipur University of Culture amadi Manipur University ki faculty amadi staff Singh Manipur Citizens Forum gi members Singh amasung North East ki intellectual kayasu sarukyaki Thoramasi Intellectual Forum of North East Department of Sankirtan Manipur University of Culture Department of Dance and Music Manipur University amadi Manipur Citizen Forum na sinbane Thoramaduda Governor na haikibada Sankirtan yauna state asigi asikumlaba machat amasung inak kullaba culture sing asi ngak senba amasung preserve tawduna thambana lepak asigi culture da hena inak kunba hengalhanba ngamgani lamdam asigi inak kullaba nat amasung culture na malemda chawba mafam amakanduna aikhoi gi saktam takliba se matam chupagi oina munaidana lehauna na ba hiram asida aikhoi punamakna chawba thaudang lopham thoi Thoramaduda Nat Sankirtan da kathokla bagoja singbu ikai khumnaba amasung tawbimal khangba utli loinana Thoramatugi sarwa mawaina Nat Sankirtan yauna masigi mari leinaba art form singsu utuna miyamgi pukning chingshinki It is true the Manipur culture that the world knows the existence of such a tiny state in this far-flung northeastern part of the country. I know very well that artists from this state have already performed 1,000 shows in our country and several countries overseas and brought commendations and recognition from various foreign countries. Malem Pumba Sinba Tungna November gi kun manga dagi hauduna numit tara taruni chupna sathagadoriba activism against gender-based violence fortnight campaign gi sarwa mawaina ngase Palel Bazar da nupi miyamna saruk yaduna hiram masigi matangda khana nainaba amadi miyamda wakhal punna taminabagi thawramama pangthokre Orange the World Gender Equality Stands Against Rape haiba thimda All Tribal Women Organization Chandel aduga Chingtam apunba nupilop Kuki Women Rights Molnoi Widows Welfare Society Chandel amadi Center for Women and Girls Chandel na kusamnana sinduna pangthokhiba ngasigi thawramaduda nupi miyamna real men do not rape stop rape culture don't be silent speak up and sexual violence aduga respect women support survivors my body is not public property aduga love is abusive and rape culture no more sealing of rapists and child marriage stop victim blaming aduga women's right are human right amasung together we can end male violence against women haibana chingba placard sing siznaki Masigi campaign adu karigidamakta pangthoklibano haibagi matangda All Tribal Women Organization Chandel gi President Lalam Matena phongdorakpada masigi khunai asida nupi singna makhal makha kaya gi miot minai sing mayong nari aduga rape victim amadi domestic violence ki chaitheng phanglabi nupi singna khunai da tuson mansona hingli aduga makhoi gi punsi asi kanadrabagum lauduna masa matomta hanthana khanjai asigumlaba awaba mayong nari ba nupi sing asida mateng pangnaba Thongna leinaba mayok naba ngamnaba aduga loinana punamagasi miyam punna khangminanabagi tangai fadaba adu leibadagi numit taraga tarukni gi campaign asi malengi oina chathabani haiki Noma gangdana nupi bu ot neiba mafam aduda nupi adu hatlamme nufam aduda nupi adu mawana puramme tupamme reptorame haiba mayam se noma gangdana thokpasi thokpa matungda sigomba tawba yade haibagi kholau taw ngang bahina thoktringai dasu hangang phom thoi Thoramaduda United NGOs Missions Manipur gi Women's Committee gi convener Radha Priyari co-convener Jiban Malamadi Women Action for Development WAD gi secretary Sobita Mangsa Tabam yauna masang nairabi nupi wangang loi kaya na ngasigi asigi damakta lamdam masida thogliba nupi angangi wathok lanthok sing
nahongnana paudamduna sigumlaba crime sing asigidamakta ek law kaya leire aduga nupi aikhoi mikap thoklasi thodok asi makhatana thoktanabagidamagta aikhoi khudingmakna chap manana wakhal taminaba amadi thengnaminabagi mathau tare haiba wafam kaya phongdonaki adigi government ki side ki su masi amna khubna khamnan nabagi damakta honaba su khara watba nakal lambaromda aikhoi ki praja sing asina su asigumba khanna nainaba aikhoi ki legal services authority na ga organize tawba NGOs me amamana kana raba program mayam sing ase pangthokpa matamda aikhoi mama mapa oiriba mabungokpa aidi community ki miyoi sing asina yam thawai yauna program asi yaudeba Nauna Khalaba Thawal District ki Sericulture Beneficiary Singh Numit Humni Yoiba Training Program Mangarangdagi Khangabokta Leiba District Sericulture Office Thawal gi Gabrang Sanglenda Hokre Training Program aduda Sericulture bu Senpham Mama Oina Narba Thawrang Tauriba Lomi Singda Gabrang Panbi Thaba Madi Atai Paikhat Phamthokpa Thabak Singh Akhang Ahai Singna Takpi Tambigani Hairi aduga Numit Humni Yoiba Training Program adu Manipur Lenga ki Sericulture Department ki Senthang Makhada District Sericulture Office Thawal na Sinbani Masigi Training Program Hodopagi Thawram aduda Sericulture gi Director S Kunjakisho District Sericulture Officer Thawal KH Bisorjit Jiribamgi DSO S Diren amasung S Priyokantana President Member Singh Oiki Thoromaduda Wangang Kibasingna Kunai Amagi Summit Loan Fagarhanbada Sericulture na Choba Thaudang Lobangamgani Haiba Wafam Singh Thamki Manipurasi Sericulture ki Khwaidagi Paknaba Mafamni aduga masi mai pakna paikhatuna lamdam asigi senthumgi fibam Fagarhansi Haiba Wafam Singh su thamnaki Training Program aduda beneficiary humudra gi mathakta saruk yakhi hairi Lamlaki Sa Uche Kansi Akoibegi Fibam Ngak Sensi Haibagi Pandamda Wildlife and Biodiversity Conservation Committee WBCC Manipurna Sangsilakpa Khongjangi Manung Channa Ngarangdagi Ngasi Faubada Eco Park-dagi Tongan ba mafamsingda Chotharakpa Drive-da Uchek ama kanba ngamkhre loinana Uchek Fananaba Lang Mari Fagatpa loinana Asiba Uchek Ahum Phangba ngamkhre aduga Fagatlaba Langsing amadi Asiba Uchek sing asi mai thaduna manghankhre loinana Hingna Fakiba Uchek Safagadaba Mafam Yengduna Thadokre aduga ngasigi Uchek Langmai Thaduna Manghanba amade Uchek Thadokiba aduga Mari Leinana WBCC Manipur gi Secretary Romesh Ningthaujamna Phongdorakpada Mahusaga Yengnabada Lamlaki Sa Uchek Fabagi Changasi Haujingna Yamna Hanthare aduga Masi Forest Department amadi Wildlife Activists Singna Changsilagliba Khongjangasi Mai Pakle Haibagi Khudamni Asigumlaba Drive Chathabada Longmi Singna Mateng Changna Pangbirakpa asi Yamna Thagatli aduga Makhata nasu Miyamna Mateng Pangbiu haina appeal tawrakli Ngasi WBCC Manipurna ngarangdagi Chathabpa Drive ki drive ta khoi Eco Park ke tongan area da khoi Uchek Lang thakpa leire haiba longmi singna pangbirakpadagi Uchek Lang Mari aduga Uchek Asiba hum aduga Uchek Ahingba sima khoi thagatpa ngamle masi damgu longmi para singbo khoi thagatpa phongusari matung tabada khoi WBCC Manipurna tawpa thabuk khudimakta support yam chaw tawbirakne haibagi asa khoi WBCC gi maketigi u phongjare NCD Cell District Health Society Technopal na Sinduna World Diabetes Amadi World Stroke Numit Thoram ngasi More Hospital da pangthokre ngasi gi thoram atuda I Dinesh Kumar SDO More Dr. Lalthari Mar CMO Technopal Dr. M Anand Eye Specialist na maruoiba miyoi singoiduna pangthokki thoram atuda Dr. H Manoranjan DNO CND Technopal na diabetes leina asi karamna oirei aduga diabetes leina asi matau karamna Nadringaida Ngakto Hogadagade Haibagi Matanga Miamda Sugaina Thamki aduga Thorangi Sarwa Mawaina Lemna Diabetes Check-up Tawbaga loinana Stroke Tawraba Miyoi Singda Walking Stick Sing Yanthokki Ing Kumjali Singani Mari ge October gi Seichat Kun ge Ayukta Sagolban Khongnang Khogai Bida Ningombam Ibom Chakauba Police Personnel amana Yamna Minungsi Leitana Sana Jawbabu Mathabakta Hanjin Nongmaina Kaptuna Hatkhraga Lotkibadagi Thiba Khangdana Lakiba Ibom Cha Thibada Miyam amadi Police Department na akanba midyeng changbinanaba Youth Forum for Protection of Human Rights Thawal District na appeal tawrakli Manipur Press Club ta pangthokpa pawgi mifam amada Youth Forum for Protection of Human Rights Thawal District ki kan banner thokchom kiranna haiki Kumjal English Singani Mari gi October gi Cheichat kun gi ayukta RK Sana Jawbana Activa tonglaga police ki
ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯤꯡꯗ ꯊꯧꯔꯒ ꯂꯥꯛꯄꯗ ꯁꯒꯣꯜꯕꯟ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃꯅ ꯆꯩꯅ ꯀꯟꯈꯤ ꯑꯗꯨꯒ ꯆꯩꯅ ꯀꯜꯂꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯖꯤꯞꯁꯤꯗꯨ ꯈꯥꯝꯂꯒ RK ꯁꯅꯥꯖꯥꯎꯕꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯀꯜꯂꯛꯈꯤꯕ ꯆꯩ ꯐꯥꯔꯨꯕꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯗ꯭राꯏꯚꯔ ꯑꯗꯨꯅ ꯀꯨꯝꯊꯔꯛꯂꯒ RK ꯁꯅꯥꯖꯥꯎꯕꯒꯤ ꯊꯕꯥꯛꯇ ꯅꯣꯡꯃꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯞꯈꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯊꯧꯑꯣꯡ ꯅꯠꯇꯦ ꯊꯧꯑꯣꯡ ꯑꯁꯤ ꯄꯦꯟꯗꯦ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯝꯅ ꯋꯥꯅ ꯆꯍꯤ 2004 ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯈꯣꯏꯁꯥꯎꯅꯕ ꯄꯦꯟꯗꯕ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤꯅ ꯍꯥꯏꯔꯤꯕ RK ꯁꯅꯥꯖꯥꯎꯕꯁꯦ ꯇ꯭ꯔꯥꯏꯌꯦꯜ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯁꯣꯏꯗꯅ ꯌꯥꯎꯍꯟꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯗꯒꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯦ ꯐꯥꯕꯗ ꯌꯥꯝꯅ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯊꯝꯕꯗꯨꯅꯤ ꯊꯝꯍꯟꯅꯤꯡꯂꯤꯕꯁꯤ Youth Forum for Protection of Human Rights की Secretary T Sadiq Kantana Hai Manipur State Commission for Women MSCW की Chairperson M Binota Amade Sengmai Police Station की Officer in Charge Kiran मखोई की Power Amade Function Lana Season की बगी दमकता मखोई बु थबकता की terminate तौबियो अदुगा वाफम सिंगा से Manipur Press Club ता पांगथोक पपावी मिफम अमदा T Sadiq Kantana फोंगदोकी बने माना हाई Manipur State Commission for Human MSCW की Chairperson ना OC Kiran Amade Thongjugi Mioi Kharaga Loinaraga Gari Awang Lekai de Laibi TH Bisorjit ki Loina B Rebecca gi Yumda Laklaga Commission ki official paper Dirob Diversta sign Tongana Nabaki Hen Kibagi Tawong Yaning de Makoina Rebecca sign Togdrabadi Hatkani Haina Suki Hanki Sigumlaba Nupi Singi Yaifanaba Lingliba Commission gi अचौब थौदांग पुरीबा चेयरपर्सन अमना लुहोंगलबा नुपी अमाबु नमदुना डिरोप टाइबर्सता साइन तौहनबा पावर लेते असिगुमलबा थौंग असि चथरिबा ऑफिसर सिंह थबक्तगी लौथोकपियो हाइनासु टी सदिस कांतना फोंदोरगली यामना प्रजाना आदि यामना रिगार्ड तौरगा थमलिबा कमिशन अमनि सिगुमबा कमिशन असिगी थबुरोय ओइबा चेयरपर्सन अमना हाइबेदी डॉक्टर एन बिनोताना असुमना तौरकपा तारगदी अवाना तारबा नुपी अंगांसिंगी ओइनदी मसी थाजब मंगलकद्रा हाइबदु अखोई फोरमगी माइकेदेकिसु पाखले अदुना मरम ओरकान सिगुमबा इनकम्पिटेंट ऑफ चेयरपर्सन असिगी कयामु मान तौरजानु चुमी नो लालोना हाइबति दोक्पिरगा एबो मरालेर मगदी अथुबा मतमदा माइ सिंदोक्पिनबा हाइना वांजिंग टेंथा CD ब्लॉक की सापम ग्राम पंचायत के 10/26 के मेंबर हांगलिबा फम असे मेंसिनबगी दमकता बाय इलेक्शन मथंग चाही जनवरी की तांग 13 पांगथोलगनी हाइना रिटर्निंग ऑफिसर थवाल श्रीमती एन बंदना देवी ना थादोरप चेरोल मन हाइरी चेरोल सिना मखा तारदुना नॉमिनेशन फाइल तौबगी तांगना चलिबा डिसेंबर की तांग 4 पुंग 3 ताबा फावबनी अमसुंग स्क्रूटिनी ना थासी डिसेंबर 10 दनी अदुगा अयु पुंग 13 ओइगनी अदुगा मिरेपसे लौथोपगी तांगना डिसेंबर की 13 हाइरी अदुगा बोट मसिंगना मथंग चाही इंग्लिश अंगनी कुनगी जनवरी की तांग 19 दा थीगनी हाइरी Manipur Government Service Federation की Vice President N Sarana हाइख्रे मणिपुर की एम्प्लॉयीज की तरेट सुब पे इम्प्लीमेंट तौबिनबा ममांगदा सिस वर्क चंगसिलखिबगा लोइनाना ngarang Chief Secretary unabada थासिगी तरादा अमुहन्ना उननबा खंगलखि मदुगी मतुंगिना उनरबा मतुंगदा पॉजिटिव रेस्पॉन्स फंगद्रबदी मखाताना करी तौगदगे हाइबा दु खनरगने वाफम असिंग असि न्यूट्रल प्रेस क्लब ता पाउमिसंगा उनबदा मांगना फोंदोखिबने सरकारना मखातारदुना हौखिबा इंग्लिश संगनी तरागा नेपाल की जून थादगी तरेट सुब पे रिकमेंडेशन तौगदबनी हाइना नुमित 12-13 थबक लेपगी खोंजंग चंगसिनदुना मणिपुर सरकार की एग्रीमेंट अमा साइन तौनखि एग्रीमेंट की मतुंगिना इंग्लिश संगनी कुनगी अप्रैल दगी तरेट सुब पे चनबा हाइबा रिकमेंडेशन तौनबगी दमकता बेसिक अलाउंस हानदगी मदुदा चनबा हाइना यानखि अदुगा अतोप सिंगी स्टेट सिंगा येंगरुबदा आइखोय यामना सोथना लेरमले अदुगा सरकारना ऑर्डर थोरकलबदी हॉल अलाउंस हाइबा सि मखल अहुम थोंगना हाउस होल अदुगा स्पेशल अमदी ड्राफ्टिंग अलाउंस हाइबा लई अदुगा अलाउंस चादा चामा खेनरे अदुगा DA सु हंथना थमलकले अइखोयगी डिमांडी DA थादोफम थोकपा यानखिबा मतमदगी थादोपियो अदुगा थबक्तगी पोथाख्रबसिंगबु मखोयगा चानबा अमा पिबियो अदुगा ओजासिंगी पेदा एकेडमिक ग्रेड पे हाइबा तोंगानबा पे स्ट्रक्चर थंबा यारोय अदुगा मानबा पे थमगदबनी था सिगी तरादा उनगदौरिबा असिदा यानबा अमदा चंगसिनमिनसि हाइनासु सरना फोंदोखि फेडरेशन की करी चेन हाइनासु कंक्लूजन मयाम मदु क्लियर तौनबा
यारिंगीदे कोई नेगोशिएट तौरगा सरकार के स्टैक के संक्शन निमोता सरकार के नेगोशिएट तौरगा कोई भाग तानगा विषय न बोनो कोई अपाम अदुना तांग तरागी मतुंग सिदा कोई न करिंग सरकार की हबक्सिना याम पॉजिटिव डेवलपमेंट हम लेजगदी कोई मखा ताबा करी सिगे बदो कोई फेडरल गवर्नमेंट पुल्लगा कोई तन अमुक खाना बा Manipur Master Athletic Association MMA gi ming amadi letter head lana season aduna national championship pangtholagani haina circular tholagliba se laibak thibani masida MMA na miyamda chamamnaba pohale kangbu sing asina athubada asigumlaba thabaga se tawbiganu haina ngasi Manipur Press Club ta pangthokpa paumisanga unabada MMA gi president B Angosna Sarmana phongdokre Mahana Hairiba Kambu Sing Aduna Championship Asiki Maktani Haiduna India gi Mafam Sing da circular Thokpada Natana Sen Kaibana Chingba Chatare Hairiba Kambu Sing Asina Satari Batabak Asi Lepiu Haina Pongdoki Luenana Kota Case Lady Bamu Sing Nasemba Kanguna Asigum Laba Championship Ama Pangtokani Hairiba Sida Angakpa Fawi Haina Mahana Makatana Pongdoki Case Lady Badu Bodi Amana National Championship Ama Pangtokani Haibasa is nothing but surprise. Yam Nangakpa, Amasung, Paisha Kaiba Hugalapa, Minister of Hawa Chanchilapa, Nasinga Mayama, Adaki, Alway of a musician, but to give Paisha Kaibi Ministing, Mayama was a Masi Akoi, Tasanga, we astonished. Yam not purport more in a quality, Masi, Mayamna, paper get through the media get through the Masi Mayam the Kangan Biba, the car, the way. Numit Cham Sumna Tarukni Jelda Thamlakraba P. Sidambarambo Supreme Court na Belda Thadopa Yakre Mapu Bel Pikibada Congress MP Rahul Gandhi na Haikibada Mak Harauba Poi Aduga Sidambaram Maral Leite Haibase Fair Trial da Kudam Changdam Pibangamgani Haiba Chena Thazai Justice R. Bhanumatina Head Oiba Just Ahumna Saba Ben Samana Sidambarambo Bel Pikibani Tha Ahum Jelda Leraklaba Matungda Veteran Congress Luchingba se Delhi Gitiar Jeldagi ngasi tholakpa yai adubo permission yaudrabadi mak chathok chasin tawbadadi yaroi hairi aduga darkar bu oirabadi mahakpu wahang pahong chathagani haina court na khangali P Sidambaram na miyamda case madugi mayumda warol phongdokpa interview piba natragana witness singa unabasu yaroi hairi mahaki masanipa Karti Sidambaram na haikibada mahaki Apokwa Hayeng Ayuki Pung Taramatoida Parlamenta Mifam Yawani Eduga P. Sidambaram Tamil Nadu Dagi Karakpa Rajya Sabha member ni Eduga Sahi Humudraga Mari Suraba Sidambarambo Congress ki Makok Thongba Lusingba Singna support Tauri Hairi Pakistan Bangladesh amasung Afghanistan dagi lakpa Muslim nataba miyoi singna India gi citizen ama oiba yahanna citizenship amendment bill cap Parlamenta puthokpada cabinet na ayaba pikre Bill asi Lok Sabha na di January da pass tawkrabani adumoina ma Rajya Sabha da pass tawba ngamkhidaba tungda lapse oikrabani Defense Minister Rajnath Singh na haikibada Jammu and Kashmir da special status piramba Article 370 adugumlaba cap asisu yamna maruoi aduga Hindu Christian Singh Sikh Singh Jain Singh aduga Buddhism amasung Parsi hariba community singna valid travel documents sing yaudana natragana expire oiraba India da migrate taroklabadi bill asina Indian citizenship piba yahalagani bill asi ing solisanga maga chamapal yankai mangagi lobu amend tawraga English ngani taraga mari gi December gi mamangda lebak asida changlakhiba mathakta pankraba community taruki miyoi singda khudong chaba pigani aduga chahi 13 leraklaga haibagi mahuta chahi tarukta hantaragani Cap ki mayokta North Eastern State ta kanna yaningdaba phongdoknaribani aroibada maroi pau amuhanna pijari Manipur da Territorial Council semba yaroi haibagi wakat mi phamkhre Celebrating Sankirtan of Manipur India's intangible cultural heritage of humanity gi thauram pangthokre Luinana Hanagi Union Minister P Sidambaram Supreme Court na belda thadopagi ayaba pikre Masih damak tadi mes paudom loisinjari miambo mohna from dari